Meeyam ki Yaiphanaba Thabak Thouram shing paikhatpada party ki khetnaba thamdana Amatta Oina Saruk Yaminnasi haina Lamlai AC ki MLA Kh Ibomcha na phongdokhre wafam ase Lamlai kaitel de leiba laningthau purai romba sanglenda ngase pangthokiba cervical cancer amadi breast cancer ki detection cum awareness campaign amadi free mega health camp howdopagi thauramda mahakna phongdokibani Lions Club of Imphal Leimarol na City Hospital and Research Center Chingmairong amadi BJYM Lamlai Mandal na sinna pangthokpa thauram aduda Lamlai AC ki MLA Kh Ibomcha na makata na hai ngasi pangthokliba thauram asida mioi amada maru oina nupi amada naganba cancer makhal singki matangda ngalingaida khangdok hongnaba amadi matam chana ngakthok hongnaba awareness kaya piriba asi afaba khongthang amane asigumba afaba thabak thouram sing asida miyamna mapungfana sawatpa amadi saruk yaminaba changi miyam gidamak tawrakpa thabak amada party gi khetnaba thamduna aikhoi gi party na sinba nate aikhoi yauroi haibana chingba wakhalon thamloise pangthokliba thauram adu kanana sinbano haiba adu tongana thamkhraga thauram aduna miyam gi kanaba oirabade amatta oina saruk yaminasi haina mahakna makhata ki nakal ani makta hai tare koi ki doctor sing ki magi dagi su haidi tawbide hai jabanate patient gi laiba party adagi kari mayam do maduna o doctor si magi namjaba thak to phajana honari hai bisigi wakhal si phauhan na bagi tham si su koi doctor na tawbiba mathau tai patient party sing adagi koi ki laiba mayam na su doctor amagi tawropatu da koi na pen da bala pakanda manungda lairiba mayam da koi na munna khangdamina kari laiba dagi no kari tawbada no habdo fajana khangna bo hona bagi mathong tai ada hona tabida aina expect or bai na sa tor badu phangre na ekta sauraga doctor dai take tawri dagi medical ki kamu de take tawni habisu langani aduna masumba khoi wakan khandanaba understanding lainaba amana amada cooperation binaba amana amagi thajanaba tawnabagi thabak su darkar lai Thauram aduga mari lainana resource person oina saruk yakibi Dr. T. Bilasini na hai cancer haiba laina ase ngalingai matamda khanghaurabadi laina layeng mangami haiba adu miyamda khanghanaba wakhalonda awareness camp ase pangthopane camp asida maru oina cervical amadi breast cancer ge matangda awareness pangthokpa khakta natana test su pangthokane Haujiki matamda chahi mapandagi taramanga faugi manungda leiba angang nupi macha singda tika thadokna hairiba cancer laina asidagi ngakthokpa ngamle masigumba kaya ase miyamda khanghanduna lamdam asida maru oiba breast cancer maru oina breast cancer amadi cervical cancer dagi nupi oibi singbu kalhaunaba pandamda ngasi camp ase pangthopani haina mahakna makhata ki kari kari lena tina dagi kanggadagi haibagi matangda onaraga na kamaina lahengadagi haibai matangda su koina ngasi mega health camp oina mayam tawjari sida koina sida tawbasida koina hidak langthak yenjagani aduga loinana anemia detection anemia haiba iwatpagi lena se kamaina tawdana khangdokadagi haibagi test adagi diabetes gi detection test tawjagani aduga koina bagi speciality mayamam da lairaga koina hidak langthak yama pijagadoi adu pai maruiba program dia koina cancer se koina kamain tabdana hanbe stage da detect togani habesigi matang sida mayam pudmo ko aware tobusina aru maruiba koini aningbani Gynae, ortho, eye, amati general medicine na chingba makhal kaya ge anaba sing lemna laing bagi ngase chathakiba free health camp howdopagi thauramada ACS ge MLA Kh Ibomcha BJYM Lamlai Mandal ge president S Chingkhai Hunba BJP Lamlai Mandal ge president L Shyam Lions Club Imphal Leimarol ge president Kh Suniti amadi atei masak naiba mioi kayana thauram ge maru oiba mithunglen sing oina saruk yakhi